Union Ministergi Machanupa Saduna BJPgi MLA Singda Selgi demand Touba ama fare. Union Minister amagi Machanupa Saduna Bharatiya Janata Party BJPgi MLA Singda lupa karor ahumdagi manga fauba demand Tauduna lauthoknaba hotnabani haiba miyoi ama Delhi da fare. Agency gi pau matung inna Union Ministergi Machanupani haiba aduna BJPgi MLA Singda Minister Pigani madugidamak lupa karor ahumdagi manga faubagi senfam donate taurau haina phone taushinbani hairi. Miyoi aduna mahak Union Home Minister Amit Sahagi machanupa Jay Sahani haina saktaksei hairi. Manipur Legislative Assembly gi Speaker T.H. Settebrata Chief Minister oihenge lupa karor mari piu haina demand taurakpadagi Settebrata na Imphal Police Station da wakat ama thangat lakiba laiki. Delhi da fare hairiba miyoi adu T.H. Settebrata da phone taurakiba miyoi adumak oibra haiba adudi chana khangba ngamdri. Adum oinamak miyoi aduna Uttarakhanda BJP MLA tarukta Minister Fam Pigani haina phone tausilaki haiba adudi khangba ngamle hairi. Uttarakhand gi Nainital gi BJP legislature setta Ariana Fongdorakibada mangonda lupa karor khara puduna Delhi da lau haina phone taurakibada duda angakpa fauki. Mahaki imung manunggi miyoi Singda khanabada Jay Sahagumba awangba thakta leiba miyoi amana phone taraktuna yamlaba senfam piu hairakadra haibagi matangda chamamnaba kaya laiki. Maduna maram oiraga Nainital Police ta wakat ama thangkatnaba firep lauki hairi. Madutanatana Haridwar District ki MLA Ades Chauhan, Rudrapur gi MLA Sip Arora amasung Dehradun gi MLA Khazan Das tusu chap manaba mawongda phone tarakpa laiki hairi. Ades Chauhan na ahanba oina Haridwar Police ta wakat ama thangat ki. Kedarnath ki MLA Asa Nautial na hai phone tarakliba miyoi adugi number adu application ama sizinaduna masak khangdoknama hotnaki maduda Jay Saha hairiba ming adumak chongthoraki hairi. Bageshwar gi MLA Parvati Das tasu chap manaba mawongda phone taraktuna sel pinanaba hairaki. Maduda mahakna khankibadi Chatharakliba thawong adu BJP gi lengak mingchat thianaba hotnabani haina lauki. Uttarakhand gi oina hauzik cabinet minister mari gi fam hangduna lairi. Hairiba fam aduda MLA kaya mityeng thamduna leiba matam oibana phone tarakliba adu chingnaningai oiba ama laiki hairi. Wakat kaya adu yenglaga Haridwar police na ningthaukaba numitta New Delhi dagi miyoi ama adugumba sasenaba phone taushilakpaga loinana fagatki. Faraba miyoi adudi Priyanshu Panta kawi hairi. Mangondagi mobile phone ni recover taure hairi. Macha taba aronba sing khangdoknabagi damak faraba miyoi adu wahang pahong chathabaga loinana ahenba I pau khangbangamgani haibagi thajaba leiri hairi.